ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝ ꯋꯥꯔꯤ ꯃꯈꯥꯁꯤ ꯑꯃꯨꯛ ꯉꯁꯤꯗꯒꯤ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯔꯥꯏꯇꯔ ꯑꯣꯏꯕꯤꯔꯤꯕꯤ ꯄꯨꯖꯥ ꯂꯃꯥꯕꯝ ꯃꯇꯝ ꯈꯔ ꯅꯥꯗꯨꯅ ꯂꯩꯔꯨꯕ ꯑꯃꯗꯤ ꯃꯥꯒꯤ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨ ꯆꯥꯛꯈꯤꯕ ꯃꯔꯝꯅ ꯃꯌꯥꯝꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯤꯁꯤ ꯇꯥꯍꯟꯖꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯋꯥꯔꯤꯁꯤ ꯂꯦꯞꯇꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯈꯥꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯏꯅꯣꯏꯗꯨ ꯗꯦꯕꯔꯥꯅꯤ ꯑꯣꯜꯂꯒ ꯄꯥꯕꯨꯡ ꯁꯤꯗ ꯀꯩꯅꯣꯝ ꯂꯩꯍꯧꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯂꯩꯔꯤ꯫ ꯃꯥꯅ ꯅꯣꯏꯅꯣꯏꯗ ꯍꯥꯏꯔꯨꯕꯗ ꯃꯥ ꯑꯣꯏꯅ ꯑꯉꯥꯎꯕ ꯇꯥꯅꯤ꯫ ꯂꯩꯃꯁꯨ ꯅꯣꯏꯅꯣꯏꯅꯤ ꯈꯟꯅ ꯀꯔꯤ ꯂꯩꯍꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯆꯧꯅ ꯍꯩ ꯏꯆꯥꯊꯣꯏꯕꯤ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯣ ꯇꯧꯔꯤꯁꯤꯕꯣ? ꯗꯦꯕꯔꯥꯅꯤ ꯂꯠꯂꯠ ꯇꯧꯔꯒ ꯆꯠꯇ꯭ꯔꯦ꯫ ꯃꯨꯅꯥꯟꯗꯤ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ꯫ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥ ꯊꯛꯑꯒ ꯆꯠꯈꯤꯕꯗꯨꯕꯨ? ꯂꯩꯃꯁꯨ ꯋꯥꯁꯤꯡꯗꯨ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯀꯔꯤ ꯂꯩꯍꯧꯔꯦ ꯍꯥꯏꯕꯅꯣ? ꯗꯦꯕꯔꯥꯅꯤꯅ ꯁꯤꯗ ꯑꯉꯥꯡ ꯑꯃ ꯂꯩꯍꯧꯏ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ, ꯚꯨꯠꯂ ꯀꯩꯅꯣ ꯈꯪꯗꯦ, ꯌꯥꯝ ꯀꯤꯖꯩꯌꯦ꯫ ꯑꯆꯧꯅ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ ꯑꯌꯨꯛꯁꯤꯗ? ꯂꯩꯍꯧꯏ ꯁꯤꯗ ꯂꯩꯍꯧꯏꯅꯦ꯫ ꯃꯈꯣꯏꯁꯨ ꯌꯦꯡꯅꯕ ꯍꯥꯏꯅ ꯂꯥꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯆꯪꯂꯛꯑꯒ ꯌꯦꯡꯉꯨꯕꯗꯗꯤ ꯀꯥꯆꯤꯟꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯃꯅ ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯗꯦꯕꯔꯥꯅꯤꯗꯨ ꯄꯤꯛꯇ꯭ꯔꯨꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟꯗꯨ ꯐꯩꯅ ꯅꯣꯛꯂꯒ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯇꯥꯂꯛꯇꯨꯗ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ? ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ꯫ ꯖꯦꯝꯁꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯥꯏꯔꯤ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ, ꯉꯥꯎꯇ꯭ꯔꯪ ꯐꯩꯗꯪꯅꯕ ꯑꯅꯤ ꯂꯩꯍꯧꯔꯤꯗꯣ ꯑꯃꯨꯛ ꯁꯔꯥꯛ ꯁꯥꯔꯝꯕ꯭ꯔꯥ ꯈꯪꯄꯣꯠ ꯅꯠꯇꯦ꯫ ꯂꯩꯃꯅ ꯈꯨꯔꯥꯗꯤ ꯆꯥꯛ ꯆꯥꯔꯒ ꯆꯠꯇꯣꯏꯔꯥ ꯀꯃꯥꯏ ꯇꯧꯕꯅꯣ? ꯌꯥꯝ ꯀꯥꯛꯅ ꯉꯥꯡꯂꯛꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯍꯦꯟꯔꯤ ꯁꯥꯎꯅꯤꯡꯅ ꯏꯃꯥꯅ ꯅꯊꯧ ꯏꯔꯩ ꯂꯩꯇꯈꯩ ꯀꯧꯕꯤꯔꯒ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯁꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯀꯔꯤ ꯑꯔꯣꯟꯕ ꯃꯥꯅꯒ ꯈꯪꯈ꯭ꯔꯒꯦ? ꯍꯟꯗꯛꯇꯤ ꯌꯩꯔꯒ ꯉꯥꯡꯂꯛꯏꯕ ꯋꯥꯍꯩꯗꯨꯗ ꯂꯩꯃ ꯈꯔ ꯈꯧꯇꯛ ꯆꯥꯅ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯍꯦꯟꯔꯤꯗꯤ ꯃꯈꯣꯏꯒꯤ ꯃꯁꯛꯇꯨ ꯎꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯈꯤꯕ ꯑꯃꯗꯤ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯨ ꯈꯪꯕ ꯃꯔꯝꯅ ꯋꯥꯗꯨ ꯂꯩꯊꯠꯂꯛꯏ꯫ ꯌꯥꯔꯦ ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯍꯨꯏ ꯍꯧꯗꯣꯡꯃꯛꯇꯤ ꯅꯠꯇꯦꯅꯦ, ꯀꯩꯗꯧꯔꯒꯦ? ꯑꯆꯧꯅ ꯍꯩ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯃꯆꯥ, ꯅꯪꯅ ꯅꯃꯥꯗ ꯍꯥꯏꯔꯤꯗꯣ ꯅꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ꯫ ꯍꯦꯟꯔꯤꯅ ꯑꯩ ꯀꯅꯥꯝꯇꯗ ꯂꯥꯟꯗꯦ ꯄꯥꯕꯨꯡ, ꯌꯦꯡꯉꯣ ꯑꯃꯨꯛꯇ ꯃꯤꯒꯤ ꯑꯍꯜꯁꯦ ꯌꯨꯝꯁꯤꯗ ꯀꯧꯔꯒ ꯆꯠꯈ꯭ꯔꯣꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯁꯤꯕꯨ, ꯃꯁꯤꯕꯨ ꯅꯈꯣꯏ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯂꯩꯃꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯐꯕ ꯁꯥꯔꯒ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯤꯌꯦ ꯏꯃꯥꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯝꯇ ꯈꯟꯈꯤꯗꯤꯌꯦ, ꯁꯨꯞꯅꯇꯒꯤ ꯆꯠꯇꯣꯏꯔꯥ ꯍꯪꯕꯅꯦ꯫ ꯂꯩꯔꯤꯕ ꯃꯔꯨꯞꯁꯤꯡ ꯑꯃꯗꯤ ꯃꯨꯊꯤ ꯈꯣꯏ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯍꯦꯟꯔꯤꯅ ꯆꯠꯂꯣꯏ, ꯌꯥꯝ ꯋꯥꯠꯂꯤ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯈꯤ꯫ ꯄꯤꯛꯇ꯭ꯔꯨ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯔꯔꯣꯏ, ꯀꯥꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯣ ꯆꯥꯅꯕꯗꯨ꯫ ꯑꯆꯧꯅ ꯐꯔꯦꯁꯦ ꯃꯃꯥ, ꯅꯪꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ, ꯑꯉꯥꯡ ꯑꯣꯏꯗꯅ ꯇꯧꯔꯤꯅꯤ꯫ ꯂꯩꯃ ꯃꯆꯤꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯃꯣꯏ ꯄꯥꯕꯨꯡ꯫ ꯊꯃꯣꯏꯗꯗꯤ ꯍꯨ ꯄꯨꯔꯒ ꯃꯌꯥ ꯆꯤꯛꯂꯒ ꯐꯩ, ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯒꯦ, ꯏꯃꯨꯡꯁꯤꯗ ꯅꯈꯣꯏ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯁꯣꯝꯗꯅ ꯍꯦꯟꯔꯤ ꯀꯥ ꯃꯅꯨꯡꯗ ꯁꯥꯎꯅꯤꯡꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯇꯥꯎ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯅꯤꯄꯥ ꯅꯪ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ, ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯅꯪ ꯅꯨꯡꯁꯤꯕꯩꯅꯦ꯫ ꯍꯦꯟꯔꯤꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯃꯈꯣꯏꯗ ꯂꯩꯇꯦꯅꯦ꯫ ꯌꯦꯡꯉꯣ ꯅꯈꯣꯏꯁꯨ, ꯃꯈꯣꯏꯅ ꯉꯔꯥꯡ ꯉꯥꯡꯅꯔꯤꯗꯣ ꯇꯥꯕ ꯅꯠꯇ꯭ꯔꯥ? ꯆꯤꯟꯕꯥꯟꯗ ꯈꯣꯏꯍꯤ ꯂꯤꯁꯤꯡꯂꯛ ꯇꯩꯔꯁꯨꯅꯦ, ꯆꯤꯟꯕꯥꯜꯗꯨ ꯊꯨꯝꯃꯤ ꯍꯥꯏꯕꯈꯛ ꯌꯥꯗꯕ, ꯑꯗꯨꯝꯅ ꯐꯕ ꯁꯥꯔꯒ ꯐꯩ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯖꯣꯅꯤꯅ ꯍꯣꯁꯇꯦꯜꯗꯒ ꯂꯥꯛꯄꯗ ꯌꯥꯝ ꯐꯅ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯃꯥꯁꯦ ꯐꯩ ꯍꯥꯏꯅ ꯈꯜꯂꯤꯅꯦ, ꯑꯗꯨꯒ ꯇꯌꯥꯏꯈꯛ ꯐꯠꯇꯦꯅ꯫ ꯍꯦꯟꯔꯤꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯑꯁꯣꯏꯕ ꯊꯤꯔꯒ ꯐꯨꯔꯤꯕ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯌꯥꯏꯗꯅꯦ,
ꯃꯥꯃꯨꯛ ꯐꯠꯇꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯨꯏ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯇꯟꯖꯥꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗꯨ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯄꯥꯈꯠꯅ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨꯗꯤ ꯖꯣꯅꯤꯅ ꯀꯥꯏꯗꯒꯤ ꯍꯨꯏꯅꯥꯎꯅꯣ ꯁꯤꯗꯗꯤ ꯍꯨꯏꯁꯨ ꯂꯩꯇꯅ ꯄꯤꯛꯇ꯭ꯔꯨꯅ ꯑꯁ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯎꯔꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯥ ꯉꯁꯥꯏ ꯊꯣꯔꯛꯏꯅꯦ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯌꯨꯡꯂꯒ ꯃꯈꯣꯏꯅ ꯀꯨꯞꯄꯒ ꯊꯝꯃꯤꯕ ꯁꯨꯅꯨꯡꯒꯤ ꯑꯍꯣꯕꯗꯨ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯤ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯂꯩꯕꯥꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯃꯨꯁꯤꯟꯃꯨꯕ ꯑꯃ ꯌꯨꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯒ ꯍꯦꯟꯔꯤ ꯍꯥꯟꯅ ꯆꯦꯟꯊꯣꯔꯛꯏ ꯚꯨꯠ ꯚꯨꯠ ꯃꯥꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯖꯦꯝꯁ ꯑꯃꯗꯤ ꯖꯣꯅꯤꯁꯨ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯍꯦꯟꯔꯤꯒ ꯖꯦꯝꯁꯀꯅ ꯖꯣꯅꯤꯕꯨ ꯏꯟꯊꯨꯔꯒ ꯊꯝꯂꯝꯕꯗꯒꯤ ꯇꯨꯔꯒ ꯂꯩꯍꯧꯏ ꯃꯈꯥꯗꯨꯗ ꯑꯗꯨꯃꯛ ꯎꯞꯄꯒ ꯑꯗꯨꯒ ꯀꯞꯂꯛꯏ ꯏꯃꯥ ꯏꯃꯥ ꯑꯩ ꯁꯤꯈ꯭ꯔꯦ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯑꯒ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯨꯊꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯈꯣꯏ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯄꯤꯛꯇ꯭ꯔꯨꯅ ꯉꯁꯥꯏ ꯑꯃꯗꯤ ꯑꯩ ꯃꯊꯛꯇ ꯊꯦꯡꯅꯩꯌꯦ ꯃꯨꯊꯤ ꯈꯣꯏꯁꯨ ꯃꯥꯅ ꯂꯨꯆꯤꯡꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯇꯩꯗꯨꯗꯤ ꯑꯗꯨꯃꯛ ꯀꯤꯅ ꯃꯅꯤꯡꯗ ꯏꯟꯅꯔꯛꯏ ꯑꯃꯨꯕ ꯑꯃ ꯂꯩꯍꯧꯕꯅꯦ ꯌꯦꯡꯉꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯖꯣꯅꯤꯗꯨ ꯉꯁꯥꯏ ꯀꯞꯄꯒ ꯂꯩꯍꯧꯕꯗꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯍꯨꯔꯥꯟꯕ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯖꯣꯅꯤꯗꯨ ꯁꯥꯎꯅ ꯌꯥꯝ ꯊꯨꯅ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯍꯦꯟꯔꯤꯅ ꯅꯪꯕꯨ ꯅꯈꯣꯡ ꯇꯦꯛꯄ꯭ꯔꯣ ꯅꯊꯟ ꯆꯠꯆꯒꯣ ꯖꯦꯝꯁꯅ ꯑꯁ ꯉꯥꯏꯈꯣꯕ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯍꯧꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ ꯃꯨꯁꯤꯟ ꯃꯨꯔꯒ ꯂꯩꯕꯗꯨꯗ ꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯟꯕꯗ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯃꯌꯥꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯀꯣꯏꯑꯣꯠ ꯑꯣꯠꯂꯒ ꯌꯦꯡꯂꯛꯏ ꯃꯨꯊꯤꯅ ꯇꯥ ꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯇꯣꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯍꯦꯟꯔꯤ ꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯇꯣꯝꯕꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯌꯥ ꯆꯤꯛꯂꯒ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯎꯔꯤꯠ ꯃꯥꯟꯕ ꯑꯉꯥꯡꯗꯨ ꯃꯥꯅ ꯃꯈꯣꯡ ꯐꯪꯉꯦ ꯃꯁꯤꯗꯩꯁꯤꯗ ꯍꯥꯝꯖꯤꯜꯂꯒ ꯍꯨꯏꯗꯧꯅ ꯂꯩꯕꯥꯛ ꯈꯔꯒ ꯈꯣꯠꯆꯤꯜꯂꯒ ꯊꯝꯂꯝꯃꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯗꯨꯒꯤ ꯃꯊꯛꯇꯨꯗ ꯐꯝꯃꯒ ꯙ꯭ꯌꯥꯟ ꯇꯧꯏ ꯑꯗꯨꯕꯨ ꯃꯅꯝꯗꯨꯅ ꯑꯩ ꯙ꯭ꯌꯥꯟꯒ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯃꯁꯤꯗ ꯅꯠꯇꯦ ꯑꯩꯉꯣꯟꯗꯁꯨ ꯂꯩꯕꯥꯛ ꯍꯥꯞꯆꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯤꯅꯤ ꯌꯦꯡꯉꯣ ꯖꯣꯅꯤꯅ ꯃꯅꯝꯁꯤꯗꯤ ꯍꯦꯟꯔꯤꯅ ꯑꯁ ꯅꯪ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯝ ꯈꯪꯐꯥꯎ ꯐꯥꯎꯔꯛꯑꯦ ꯍꯧꯖꯤꯛꯇ ꯄꯤꯛꯇ꯭ꯔꯨꯅ ꯅꯈꯣꯏ ꯑꯗꯨꯝꯅ ꯉꯥꯡꯅꯔꯒ ꯂꯩꯕ ꯃꯇꯝ ꯅꯠꯇꯤꯌꯦ ꯁꯣꯝꯗ ꯎꯔꯤ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ ꯃꯈꯣꯏꯅ ꯎꯔꯤ ꯊꯤꯔꯛꯄꯗꯗꯤ ꯎꯔꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯀꯣꯏꯊꯤ ꯊꯤꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅ꯭ꯌꯨꯇꯟꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯥꯎꯔꯨꯗꯕ ꯏꯍꯨꯜ ꯈꯔꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯨꯟꯕ ꯍꯧꯔꯛꯑꯕꯅꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯒꯤ ꯏꯐꯥꯟꯒꯤ ꯆꯥꯛꯂꯦꯟ ꯑꯃ ꯆꯠꯂꯤ ꯅꯠꯇꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅ꯭ꯌꯨꯇꯟ ꯅꯣꯛꯂꯒ ꯃꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤꯀꯣ ꯀꯣꯟꯕ ꯂꯥꯏꯔꯤ ꯅꯤꯄꯥ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗ ꯅꯪ ꯅꯇꯣꯝꯇ ꯉꯥꯏꯔꯦ ꯑꯇꯩꯗꯤ ꯃꯆꯥ ꯂꯣꯏ ꯄꯥꯈꯪ ꯐꯥꯔꯦ ꯇꯥꯃꯣ ꯆꯧ ꯐꯥꯎ ꯊꯤꯗ꯭ꯔꯤ ꯌꯥꯝ ꯋꯥꯠꯂꯦ ꯑꯩ ꯃꯥꯕꯨꯗꯤ ꯍꯣꯡꯅꯕ ꯊꯥꯔꯛ ꯌꯥꯜꯂꯒ ꯂꯩꯔꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯋꯥꯈꯜ ꯈꯜꯂꯣ ꯅꯪꯁꯨ ꯅ꯭ꯌꯨꯇꯟꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯀꯌꯥ ꯑꯃꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯊꯔꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯄꯤꯛꯇ꯭ꯔꯨꯕꯨ ꯎꯔꯛꯏ ꯁꯣꯝꯗꯅ ꯍꯦꯟꯔꯤ ꯈꯣꯏꯅ ꯏꯃꯨꯡꯗꯨꯗ ꯎꯔꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯐꯖꯅ ꯐꯣꯡꯅ ꯊꯤꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯖꯦꯝꯁꯅ ꯅꯣꯏ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯩꯔꯝꯗꯅꯥꯕ ꯍꯦꯟꯔꯤꯅ ꯈꯪꯗꯦ ꯑꯗꯨꯗꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯐꯥꯔꯒ ꯊꯝꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯁꯤ ꯈꯜꯂꯒ ꯂꯩꯃꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯨꯝꯃꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯇꯟꯖꯥ ꯑꯣꯏꯔꯝꯕꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ ꯀꯥꯡꯈ ꯃꯈꯥꯗꯒ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯃꯤ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯖꯣꯅꯤꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯤꯒꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯅ ꯐꯤ ꯃꯔꯛꯇꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯍꯦꯟꯔꯤꯅ ꯀꯣꯛꯁꯤꯅ ꯀꯣꯛ ꯂꯥꯎꯅ ꯍꯠꯂꯒ ꯃꯤꯅꯥꯏꯁꯤꯗꯤ ꯐꯤ ꯃꯔꯛꯇꯨꯗ ꯀꯃꯥꯏ ꯂꯩꯗꯧꯔꯤꯒꯦ ꯖꯣꯅꯤꯗꯨ ꯁꯥꯎꯅꯤꯡꯅ ꯄꯩꯔꯒ ꯆꯤꯟ ꯊꯤꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯣ
sida phainaga yepsilaga leramadi kana khangne Makoy na ngangngaringay tanjaduda bathroom-dagi laymana. Kanano? Wahidu tabada Henry khoisu yam thunamak mapanda thorai. Munana, kaidawri ibunga, nakoy kari thirino? Henry na, Tamuna, swaida huinaw macha amaga chenthorapra. Johnny ngakna, kaino aikhoina ngasai dei thirise huinaw macharo. James ka Henry kana khujina si tumina layu haina adubu ingit irang khangdava Johnny na. Mayoma sire minai kaino machet phaisibo huinaw oidi mapanda chenthoambasu kanana khangni toilet taga leirambasu yai. Magi thokpa ngangnaga leivdagi Henry khoina chappaga puthorai aduga kokshi halaga ingit irang phawa khangdaba masi phibun namaga thambana fani. Tanjaduda kitchen gi nakanda leiriva store room da makol khara tarakpadagi makoi tapna changlai. James khoisu asida leiramba yai khana changlakpani adubu angakpagi nongdamni. James mami lauthoga Uri nang Uridi noinoiga fight macha ama tawrami. Sida natana noinoibu makong makut pullaga faduna thamlammi. Henry na, kaino noinoisi butni haidane. Hujikangi butching sibu mutpa khotfuga du loina kawkhrajalane. Johnny na, madi power yam paikidaine. Noinoidu sugli tawraga Aina hujik nungthil oibagi power singbu ngamdabai tawdana leibasida phei noi engi nungdangda nungai ngiba. Uridu dapka tawraga Oi, ai horage hujik. Johnny na, Kaino haudoisina. Uridu noklaga Masa aiga phajana phugainabane. Mana sum aibu angangnina phuba. Ade aina thongnausa khara hangdoaga nungsa yehanbadai ma kikhre. Henry na, nang yai aini yai haisini. Pictrusu chensilai aduga Noi kaidorino? Hujik milakpa haudore changlo kada. James na, masi angangsi phuraga faradra khangde amuk fanaraga salak saroi drive ni. Uri na, Taningde amta nakhoina na thibong taptai charaga aikhoina kemta chada khai layura. Pictru na, Yare haibane thoro. noina Toro nangina samdo aigi tin che tairagane nung khada yalga tingbi keba aibu thado o. Pictru na, Sakta siga ai Jenny da chalaga tinghandoini. noina Jenny da ki aina hena tingdoini lao tin khara tairaga nung yanbuda chap tingdoini. mapanda Pictru po ye Krishna kaurai. Pictru, nang kai lege? Pictru su prap thorak laga Tamucho ai sida leye. ye Krishna gi nakanda lep na fiduna Pictru da munne yenglaga. Kanano sina? Ye Krishna aikoi gi thabak tawnaba leibani. Nilam noklaga O aigi ming Nilam. Pictru su magi ming haiduna sak takcherami. Henry su thoraga aya itaima kai leirage? Nilam na, Kemta laiteda simlakpani yadrabo. ye Krishna Henry da mamitu khan yenglai. Wadi amata ngangde mataududa Henry tapna kashi tawdeda nayumni kaino kusi taw. Ye Krishna ibung macha changwanangi kada aduga Pictru nang chanava khara semlo. Somdana urisu makoina kam manungda pusilai. Nangna tumina leitrisi kaigino matungda tawno manungda dum leyo loina fanaraktana. Urisu kaino khara chasilaga yengduna lei. Tombidi ganja full thaklaga kaidawreva etombom langsilasiro. Johnny du mamit mana sangdoga Etombom leibra. Aigi anita piyo aikhoi pabungiti leitiye. Tombina, masinaga langsiladiva loidoni Hiroshima Nagasaki da America na uful onthokkhibadawna ibungo siba mahadivagi achanba lindu aigi thadarakpa power na henna mai haudoini ne. Johnny ga anidu loire amuk toiva tawriba matawduda
ꯍꯦꯟꯔꯤꯗꯤ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯔꯒ ꯂꯩꯔꯤ ꯏ ꯀꯥꯕꯅꯁꯨ ꯌꯥꯗ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯁꯥ ꯃꯁꯤꯡ ꯌꯥꯝꯂꯛꯄꯅꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯒꯟꯖꯥ ꯈꯔ ꯊꯛꯎꯔꯒ ꯃꯁꯤꯗꯒꯤ ꯅꯤꯁꯥ ꯁꯥꯟꯅꯔꯒꯁꯨ ꯂꯩꯔꯤꯅꯦ ꯖꯣꯅꯤꯅ ꯁꯥ ꯊꯣꯛꯑꯦ ꯍꯥꯏꯗꯣ ꯁ꯭ꯋꯥꯏꯗꯁꯨ ꯌꯧꯔꯕꯣ ꯍꯦꯟꯔꯤꯅ ꯖꯣꯅꯤꯒꯤ ꯃꯀꯣꯛꯇ ꯀꯥꯛꯁꯤꯅ ꯀꯣꯛ ꯂꯥꯎꯅ ꯍꯜꯂꯤ ꯑꯗꯨꯒ ꯖꯣꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯖꯦꯝꯁꯅ ꯅꯨꯄꯥ ꯂꯩꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯕꯣꯝꯁꯤ ꯇꯣꯝꯕꯤꯅ ꯍꯩ ꯑꯩꯒꯤ ꯑꯁꯦꯡꯕ ꯂꯩꯅꯦ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯑꯩ ꯁꯥꯕ ꯍꯩ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯂꯒ ꯕꯣꯝ ꯁꯥꯕꯒꯤ ꯄ꯭ꯂꯥꯟꯒ ꯇꯧꯅꯔꯝꯃꯤ ꯖꯦꯝꯁꯅ ꯀꯔꯤ ꯀꯔꯤ ꯃꯄꯣꯠ ꯃꯆꯩꯗꯤ ꯆꯪꯗꯣꯏꯅꯣ ꯇꯣꯝꯕꯤꯅ ꯅꯈꯣꯏ ꯄꯣꯠꯇꯤ ꯈꯤꯇꯪ ꯂꯩꯒꯗ꯭ꯔꯥ ꯄꯣꯠ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯔꯤ ꯈꯣꯏ ꯌꯦꯡꯅꯔꯒ ꯀꯩꯅꯣ ꯄꯣꯠ ꯍꯥꯏꯁꯤ ꯃꯈꯜ ꯌꯥꯝ ꯌꯥꯝꯃꯤꯅꯦ ꯍꯦꯟꯔꯤ ꯖꯣꯅꯤꯗ ꯌꯦꯡꯂꯛꯑꯒ ꯖꯣꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯑꯒ ꯀꯩꯅꯣ ꯍꯥ ꯑꯩ ꯄꯣꯠ ꯌꯥꯎꯗꯦ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯀꯅꯨ ꯎꯔꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯠꯅꯣ ꯅꯣꯏꯅ ꯇꯥꯟꯅꯔꯤꯕ ꯄꯣꯠꯇꯣ ꯇꯣꯝꯕꯤꯅ ꯍꯩ ꯉꯥꯏꯈꯣꯅꯦ ꯋꯥꯈꯜꯗꯨ ꯌꯧꯈꯤꯗꯧꯔꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯍꯥꯄꯨꯅꯤ ꯖꯣꯅꯤꯅ ꯍꯥꯄꯨ ꯍꯥꯏꯁꯦ ꯐꯠꯇꯕ ꯃꯀꯨꯝꯗꯨꯔꯣ ꯃꯨꯊꯤꯅ ꯍꯩꯃ ꯉꯥꯏꯈꯣꯅꯦ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯅ ꯉꯥꯡꯅꯩꯗꯣ ꯒ꯭ꯌꯥꯟ ꯑꯃꯇ ꯇꯥꯟꯅꯗ꯭ꯔꯦꯅꯦ ꯄꯣꯠ ꯍꯥꯏꯗꯤꯅꯦ ꯒꯟꯖꯥꯅꯤ ꯃꯥꯅ ꯍꯥꯏꯁꯤ ꯇꯣꯝꯕꯤꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯈꯔ ꯄꯨꯔꯛꯎ ꯃꯗꯨ ꯍꯦꯟꯔꯤꯅ ꯂꯩꯇꯦꯍꯦ ꯑꯗꯨꯗꯤ ꯀꯥꯏꯗꯩ ꯊꯤꯗꯣꯏꯕ ꯖꯦꯝꯁꯅ ꯅꯈꯣꯏꯒꯤ ꯒꯦꯠ ꯆꯪꯂꯛꯄꯩꯗ ꯒꯝꯂꯥꯗ ꯊꯥꯒꯨꯝ ꯇꯧꯗꯥꯏꯅꯦ ꯑꯩꯅ ꯉꯁꯥꯏ ꯎꯕꯗꯗꯤ ꯍꯦꯟꯔꯤꯅ ꯍꯣꯏꯅꯦ ꯍꯧꯕꯅꯤꯅꯦ ꯑꯗꯨꯗꯤ ꯑꯁꯪꯕꯅꯤ ꯁꯤꯅ ꯀꯃꯥꯏꯅ ꯑꯦꯇꯣꯝ ꯕꯣꯝ ꯁꯥꯗꯣꯏꯕ ꯇꯣꯝꯕꯤꯅ ꯄꯨꯔꯛꯎꯅꯦ ꯄꯨꯔꯛꯎ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯅꯕ ꯂꯥꯡꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅ꯭ꯌꯨꯇꯟꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯔꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯤ ꯃꯥꯁꯨ ꯅꯍꯥꯟꯈꯩ ꯈꯟꯗꯕ ꯋꯥꯈꯜ ꯃꯆꯥ ꯈꯔ ꯈꯟꯕ ꯍꯧꯔꯕꯅꯤ ꯍꯦꯛ ꯏꯃꯨꯡ ꯆꯪꯂꯛꯄꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯌꯦꯡꯂꯛꯏ ꯎꯗ꯭ꯔꯕꯗꯨꯗ ꯆꯦꯞꯊꯔꯒ ꯌꯦꯡꯕꯗ ꯂꯩꯃꯒ ꯌꯦꯀ꯭ꯔꯤꯁꯟ ꯈꯣꯏꯅ ꯎꯔꯗꯨꯅ ꯈꯪꯂꯤ ꯌꯦꯀ꯭ꯔꯤꯁꯟ ꯂꯩꯃꯗ ꯃꯤꯠꯆꯤ ꯈꯠꯂꯒ ꯏꯪꯒꯤꯠ ꯇꯧꯏ ꯂꯩꯃꯁꯨ ꯅ꯭ꯌꯨꯇꯟꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯏꯃ ꯍꯜꯂꯛꯑꯕꯣ ꯏꯆꯥꯗꯤ ꯋꯥꯔꯝꯂꯅꯤ ꯑꯩ ꯄꯤꯛꯇ꯭ꯔꯨꯗ ꯍꯩ ꯃꯍꯤꯔ ꯀꯩꯅꯣ ꯁꯦꯝꯍꯜꯂꯛꯀꯦ ꯅ꯭ꯌꯨꯇꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯕꯨꯗꯤ ꯋꯥꯗꯦꯗ ꯁꯦꯝꯍꯜꯂꯛꯑꯣ ꯂꯩꯃꯅ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯇꯌꯥꯏꯒꯤ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ ꯑꯃ ꯁꯦꯝꯂꯛꯎꯁꯦ ꯅ꯭ꯌꯨꯇꯟꯗꯨ ꯄꯟꯊꯗꯅ ꯀꯥ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯌꯦꯀ꯭ꯔꯤꯁꯟꯅ ꯏꯃꯥ ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯅꯣ ꯄꯤꯛꯇ꯭ꯔꯨꯁꯤꯁꯨ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏꯅꯦ ꯀꯨꯏꯊꯔꯒꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯌꯥꯏꯃꯒꯤ ꯋꯥꯈꯜꯗꯒꯤ ꯂꯥꯞꯍꯟꯁꯤ ꯂꯩꯃꯅ ꯑꯩ ꯇꯧꯒꯦꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯐꯠ ꯇꯥꯟꯊꯣꯛꯆꯈꯤꯅꯤ ꯇꯁꯦꯡꯕꯁꯨꯅꯤ ꯅ꯭ꯌꯨꯇꯟꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯈꯔ ꯈꯟꯕꯒꯤ ꯃꯃꯤ ꯇꯥꯕ ꯎꯔꯛꯄꯁꯤꯗ ꯄꯤꯛꯇ꯭ꯔꯨꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇꯅꯕ ꯇꯧꯔꯤꯕꯅꯤ ꯌꯦꯡꯕꯗ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯥꯟꯕ ꯏꯪ ꯇꯞꯆꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯐꯖꯕ ꯃꯤꯕꯨ ꯆꯤꯡꯁꯤꯟꯕ ꯌꯦꯀ꯭ꯔꯤꯁꯟꯅ ꯄꯤꯛꯇ꯭ꯔꯨꯗ ꯏꯪꯅ ꯄꯤꯛꯇ꯭ꯔꯨ ꯅꯪꯁꯤ ꯀꯥꯏꯗꯩꯅꯦꯕ ꯄꯤꯛꯇ꯭ꯔꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ ꯑꯩ ꯂꯩꯃꯅ ꯀꯩꯅꯣ ꯅꯪꯁꯤ ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯒ ꯑꯩ ꯍꯥꯏꯁꯤꯕꯣ ꯇꯟꯖꯥꯗꯨꯗ ꯍꯦꯟꯔꯤꯅ ꯄꯤꯛꯇ꯭ꯔꯨ ꯆꯥꯛꯁꯤ ꯊꯨꯅ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯃꯆꯥ ꯄꯨꯡꯁꯤꯗꯤ ꯐꯖꯅ ꯉꯜꯂꯤꯗ ꯍꯦꯟꯔꯤꯅ ꯄꯨꯡꯁꯤꯅ ꯑꯩꯒꯤ ꯄꯨꯛꯁꯦ ꯊꯥꯛꯄꯗꯤ ꯅꯠꯇꯦꯗꯅ ꯂꯩꯃꯗꯨ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡ ꯇꯨꯃꯤꯟꯅ ꯅꯣꯛꯁꯤꯟꯅꯔꯒ ꯂꯩ ꯌꯦꯛꯇ꯭ꯔꯤꯁꯅ ꯃꯤ ꯑꯉꯥꯡ ꯆꯥꯛ ꯂꯥꯝꯗꯅ ꯇꯧꯔꯤꯅꯤ ꯇꯥꯃꯨꯅꯥꯅ ꯊꯣꯡꯕ ꯍꯧꯔꯝꯃꯅꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯅ꯭ꯌꯨꯇꯟꯒꯤ ꯀꯥꯗ ꯄꯨꯔꯒ ꯆꯪꯈ꯭ꯔꯦ ꯅ꯭ꯌꯨꯇꯟꯁꯨ ꯃꯅꯨꯡꯗ ꯐꯥꯏꯜ ꯈꯔ ꯆꯦꯛ ꯇꯧꯔꯒ ꯂꯩꯔꯤ ꯄꯤꯛꯇ꯭ꯔꯨ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯐꯠ ꯊꯝꯂꯒ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯇꯞꯅ ꯁꯥꯔ ꯁꯤꯗ ꯊꯝꯂꯒꯦ ꯅ꯭ꯌꯨꯇꯟꯅ ꯊꯝꯂꯝꯃꯣ
ꯑꯗꯣ ꯅꯪ ꯄꯤꯛꯇ꯭ꯔꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯁꯔ ꯀꯔꯤ ꯍꯥꯏꯕꯅꯣ ꯅ꯭ꯌꯨꯇꯟꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯆꯠꯂꯣ ꯆꯠꯂꯣ ꯄꯤꯛꯇ꯭ꯔꯨꯁꯨ ꯇꯨꯃꯤꯟꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯁꯤꯕꯨ ꯃꯥꯒꯤꯁꯤꯕꯨ ꯀꯔꯝꯗꯩꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯣꯔꯣ ꯁꯝꯐꯥꯕꯤ ꯅꯥꯅꯥ ꯄꯪꯕ꯭ꯔ ꯅꯪ ꯄꯤꯛꯇ꯭ꯔꯨꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯇꯣꯝꯕꯤꯗꯨ ꯂꯤꯟ ꯑꯣꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯤ ꯅꯪꯅ ꯁꯤꯗ ꯊꯣꯔꯛꯏꯁꯤꯅ ꯅꯪꯒꯤ ꯃꯥꯛꯁ ꯑꯃ ꯎꯞꯁꯤꯟꯍꯧꯔꯣ ꯍꯧꯖꯤꯛ ꯑꯦꯇꯣꯝ ꯕꯣꯝ ꯊꯥꯗꯕ ꯍꯧꯗꯧꯔꯕꯅꯤꯍꯦ ꯑꯩ ꯆꯠꯂꯦꯍꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯣꯏꯅꯣꯏꯗꯨ ꯂꯨꯝꯃꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯄꯥꯈꯠꯅ ꯀꯔꯤ ꯑꯦꯇꯣꯝ ꯕꯣꯝ ꯊꯥꯗꯅꯤ ꯍꯥꯏꯕ ꯑꯣꯏꯃ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯏ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯁꯛꯇꯝ ꯑꯣꯜꯂꯒ ꯕꯣꯝ ꯅꯣꯏꯅꯣꯏꯅ ꯃꯥ ꯁꯥꯔꯒ ꯆꯦꯟꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯍꯦ ꯑꯅꯣꯏꯕꯤ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯁꯥꯔꯤꯁꯦ ꯍꯥ ꯎꯄꯥꯏ ꯂꯩꯇ ꯄꯤꯛꯇ꯭ꯔꯨꯗꯨ ꯇꯨꯃꯤꯟꯅ ꯂꯤꯟ ꯑꯣꯜꯂꯒ ꯃꯁꯤꯒꯤ ꯕꯨꯠ ꯑꯅꯣꯏꯕꯤꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯤ ꯂꯩꯃꯈꯣꯏꯁꯨ ꯀꯩꯅꯣ ꯕꯣꯝ ꯍꯥꯏꯗꯤ ꯅꯣꯏꯅꯣꯏꯅ ꯄꯤꯛꯇ꯭ꯔꯨ ꯁꯥꯔꯒ ꯕꯣꯝ ꯄꯣꯈꯥꯏꯗꯧꯔꯦ ꯕꯣꯝ ꯍꯦꯟꯔꯤꯈꯣꯏꯁꯨ ꯅꯣꯏꯅꯣꯏꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯒ ꯆꯦꯟꯊꯣꯔꯛꯏ ꯃꯁꯤ ꯁꯝꯐꯥꯕꯤꯁꯤ ꯃꯁꯝꯁꯤ ꯃꯩ ꯊꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯅꯦ ꯖꯦꯝꯁꯅ ꯄꯦꯜꯂꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯖꯣꯅꯤꯅ ꯕꯣꯝꯗꯣ ꯍꯧꯖꯤꯛ ꯄꯣꯈꯥꯏꯍꯜꯂꯁꯦ ꯍꯦꯟꯔꯤꯅ ꯕꯣꯝꯂ ꯊꯤꯗ꯭ꯔꯨꯝꯂ ꯀꯩꯅꯣ ꯈꯪꯗꯦꯅꯤ ꯃꯥꯅ ꯁꯥꯔꯤꯕ ꯄꯣꯠꯁꯤꯅ ꯇꯟꯖꯥꯗꯨꯗ ꯃꯅꯤꯡꯗꯒꯤ ꯇꯣꯡꯁꯥꯡꯅ ꯖꯣꯅꯤꯅ ꯀꯩꯅꯣ ꯇꯣꯡꯁꯥꯡ ꯅꯪꯅ ꯂꯣꯛꯀ ꯈꯨꯔꯛꯏꯁꯤꯅ ꯅꯪ ꯀꯣꯚꯤꯠ ꯅꯥꯔꯕꯣ ꯇꯣꯡꯁꯥꯡꯅ ꯀꯩꯅꯣ ꯀꯣꯕꯤ ꯍꯥꯏꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤꯈꯣꯏꯁꯨ ꯅꯣꯛꯊꯣꯔꯛꯏ ꯄꯦꯜꯂꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯩꯅ ꯁꯣꯝꯗ ꯀꯣꯔꯣꯅꯥ ꯂꯥꯟꯁꯤꯜꯂꯛꯑꯦ ꯀꯥꯏꯗꯒꯤ ꯚꯨꯠ ꯑꯃ ꯊꯦꯡꯅꯔꯨꯗꯅ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯈꯪꯉꯤꯗꯅ ꯑꯩ ꯂꯣꯏꯅ ꯅꯥꯍꯟꯒꯦ ꯑꯩꯇꯪ ꯅꯥꯕ ꯌꯥꯕ꯭ꯔꯥ ꯇꯣꯔꯣꯁꯨ ꯀꯣꯔꯣꯅꯥ ꯈꯔ ꯊꯥꯖꯤꯟꯒꯦ ꯑꯩꯉꯣꯟꯗꯒꯤ